Image TV yang bir singbu ahan bada taram nok sablo na khurum jari sajibu no pan ba cherau ba kubai thorum lakpa ge iroina na nungai ai phaba afaba santi leiba nuksi chana na hingba lamdam mama orsunu haina Image TV ki maike degi miamda paujel pijari ngasi maro be pauda sajibu no pan ba cherau wai kumhai thorum pak sana pangkuk na krei Mitai Maitai bu scheduled tribe list salan gadabani haina Hanig Minister Zatran High Grade Loinana Hanig Prime Minister Dr. Manmohan Singh na Prime Minister Narendra Modi bu hundun ngang kre Hojik mapung eba Paulo birasi Maitai sanamai lining chat pasingi sahi hobagi kumhai sajibu no pan serau ba sajibu no pan ba pangthok ba Mitai serau ba haina khangnari ba kumai ngasi Manipur state asida parks na pangthok na kre kumai asi sahi sa Lising amag sahum yangkay mapandagi lising amag sahum kun mapan phawda palamba ningtho malia phambalsa aduga koi haina su khangnaba ningtho gi matamdagi pangthok phorkhibani numit asida thonggadariba mana masing seng haira punamak han bada lain thosna mai katlaba matungda thongnai amadi sanai tungda thongdoklaba acha thak hailei maira dhupna singba du thonga le puduna kumsana kum Liklai lam senba tu senba lai ahumda kathoi madugi makha tarak poina thonglaba mathel sing yum thanglab sing da landar matungda chak sai nungthili matamda miyamna manak nakpa da leiba sing da kan duna ishora aphan nungai gi thawni jai Angan sing ikopak kaksing da Adam kaksing na sinduna sai khuding gi pangthokpa satra katpagi thorum ngasi su pangthokki sajibu cherau gi thorum Manipur gi border town ama oiba morida su thorum si pangthok na khrei morida leiba meitei gi imthong khuding thonga da ngamjaba hei la saklen katuna thoni jakhi cherau bagi saklen chana ba lor matung ima kondong lairembi khungol satuna yaifamangol thoni jakhi Sahitya Academy New Delhi Sinduna Bangalore ki Dr. B.R. Ambedkar Vidhi the Playba Central College Campus ki Senate Hall da numit ini sumna pangtok kiba North East and Southern Writers Meet program ngarang losin kre Writers Meet aduda Manipuri nupi marina saruk yaki thasigi tang tratuk amadi tratet pangtok kiba North East and Southern Writers Meet aduda awang nupok tagi maroina nupi writer kaya saruk yaki bada Manipur tagi N Somala Devi amasung W Kumari Shanu aduga Tripura State tagi Khoisnam Birla Singh amasung Konjengbam Sarita su saruk yaki hodopagi thorumda maming lerba Canada gi aiba Vaidehina athoib mithung Sahitya Academy gi President Chandrasekhar Kambirna thorumapu oiki nominini suma sathakhiba thorumduda session mari thona khaidoktuna tongan thorum kya pangthoki thorum siga mari leinana multilingual poetry recitation pangthokga loinana first session da women's poetry present Indian context second session da multilingual poets meet mathang numit tangtra teta short story reading the third session amadi fourth session da multilingual poets meet pangthokki Bharat ki Prime Minister Narendra Modi na awang nongpok Bharat pu chakhut hanamagi damak act is policy meng thamliklingai asida maitai Mitai busu atai purup singa matam pumuda manaba thak amada lehonaba scheduled tribe lista Zahan bigadabani haina matam mamagi Manipur lenga ki minister oramba Laisam Jatrana phongdokre wafam asi coordinating body on ST demand committee na Mitai Maitai bu scheduled tribe lista zahan gadabani haina Manipur gi saknarba kaya unaduna makhogi mot lobagi sathrak leba khongthang saruk ama oina ngasi Thawal district ki khamok to leiba ex minister Laisam Jatrabu
unaba matam da phongdok khibani mang makha ta na phongdok khibada constitution ge article 342 da yawriba scheduled tribe ama oibagi definition adugi masa khudimak maitai furup asda yaujari adu matam adugi manipur gi lengakna asan mamyeng ubangam khidaba aduna maram oiraga ngasi furup asina awaba madi mi paiba kaya asi phoruk libani furup asigi fajarba nat amadi culture na furup asigi awat apal leita laira kaya bu phunjinduna thamkhibagi wafam khaktani tasengna yenglabadi furup asigi awat pa kaya leijari lambi thong amadi infrastructure khara faraga chakhotle haina lobu yaroi awang nongpok bharat asida leiba furup khudingmak thong manana sakhut minaba tangai fade atai furup singna khudong saba kaya phangkharaga mitai furup asina karimata phangdana lehuragadi furup asi nomri soidana sotharaba furup haibudu ohuragani lising amaga samapan yankhaidagi ngasi phawda tangkak tare lakta scheduled tribe ke list thokre list aduda mitai furup tagi hena missing yamba amadi hena sakhot pa kaya amasu yauri maram asina bharat ki prime minister da act is policy haina awang nopok lamdam bu sakhot na bahonor liba asida maike songi leiba furup khuding makpu sap manaba miyeng yengbiu mitai busu scheduled tribe list ta sahan biduna furup asigi mi paiba kya kok naba honagadabni haina ex minister jatrana makhata na phondokhe Samarana awang nopok ki leiriba tribe isinau mayam singjira piriba facility asi maitai da piroi da bai maram sulai lete sana sama piwam to Nagaland pulap tribe ngakta ni Mizoram tribe ngakta ni Meghalaya da so majority tribe ni Assam da so only amadita ne ya male Gorkha jini Bodo le putang lo tribe mission de yang agadi maitai de mo no heli ba aduga maitai di maruana landlocked area da lebani lambi thong so block lai bani koi di sokot pada koi economic problem ngakta aduna atai tribe mayam sing facility mayam pi khaba maitai khak ku do pi ram bata pa kan da maitai da khudong cha da mayam se loina le hogani matung da maitai furup asi sap sa nei economic eligible be water site ga bhena sotha ni madu ge koi api le aduna Narendra Modi da ai site ge ina appeal tawning badi awang nongpok ta mahang da mieng ama changi matam sira awang nongpok ta leiriba ai koi furup sing tribe sing asisu yauna se khapiu masida maitai hundo pinu maitai hundo mata ragadi maitai sotha hogani aduga chap manan thong manan sakon na mitang tera maitai su tribe manena thuna lautopiu Minister of Culture gi miyeng makhada Eastern Zonal Cultural Center Kolkata amadi Department of Art and Culture Government of Manipur ani khusam na sinduna ngasi March ki tang time pan gi hauduna Manipur gi district ahumda chatagadaba a 3-day contemporary Manipuri play festival hayeng nini sanba numita Kaksing district ki oina Library Information Center Kaksing da hayeng numidang pung 3 tabda pangtholagani haire Director General Assam Rifles ki Lieutenant General Shokin Chauhan AVSM YSM SM VSM na ngarang Mantripukhi da leba headquarter IJR South thungladuna mafam duna pangthokpa special sainik sammelan da saruk yakre mahaki thabuk gi potharba mari leinana lakhiba khongsa da DGAR gi Lieutenant General Shokin Chauhan bu IJR South ki Major General Birendra Singh VSM na harau time okay Lorena IJR South na miyam gidamuk tawriba thabuk thoram aphoba mari thamnaba sanui sing yokhatpa amadi atai lam kaya da tawriba thabuk sing loinana law and order ge film phaknaba lamdam si honariba amadi UJ sing thengnaba tawriba thabuk sing busu target ke Indian National Fellowship Center Manipur chapter ki organizing committee sinduna ngarang RIMS ki Jubilee Hall da nomui goiba intellectual discussion on indigenous culture in North East India gi thorum pangthokre From to the Athobi Mitum Wakiba, Nagaland Governor PV Acharyana Haikibda, North East the Quaidi Sharba, Loktak Fat Yauna, London Masigi Mausagi, Akoiba Madi, Sanga, Kanadamak, Daita Punamak, Manipur Stina Logam Haikre, Mahan Makata Aduna, research scholars sing it tests the London Masigi, Sakat Pamadi, Tarangi, Ogatabni Hainasu Makata and Haike. From to the Sarugakiva, Forest and Environment, Mahut, Town Planning, Horticulture and Soil Conservation Minister T.S. Sam Kumarna. Mai pak pa punsi amagi damak matam saba madi sangnaibi hainabi thamgadabani haduna intellectual discussion on indigenous culture in Northeast India haliba thorum asi Manipur da pangthok pasina state asi meyam da kanaba kaya phanglagani haike thorum da ningthau laisema sana jawa RIMS ki director A Shanta amadi RIMS ki mahiru singsu saruk yake hayeng March ki tang Trump pandagi Imphal ki polo ground sasagani haina toromba 28
Governors Cup Invitation Polo Tournament and 17th Governors Cup Women Polo Tournament adu nongsingi phimam phattam na maram orga yethokle anobo notice ama thoktriba phawba tournament asi yethokhigani haina Manipur Horse Riding and Polo Association gi sirolamna hairi. State Government Nipan Governor Taret amasung Union Minister Tra Marina Sahi asigi Padma Award singidamak recommend tarkiba singadu selection committee na lawkhidre. Award sing asigidamak mioi lising kuntra manga chamanga maudra manga gi ming pikhatlakhi makhoidu gi manungdagi mioi marfu mari gi ming khangatle hairi. State Governor Singh Nakpigani State Government Singh Tamil Nadu, Haryana, Bihar, Jammu and Kashmir, Delhi, Karnataka, Uttarakhand amasung Rajasthan dagi recommend tarkiba sing selection committee na amata lawkhidre. West Bengal Governor Kesri Nath Tripathi, Haryana gi Kaptan Singh Solanki, Jammu and Kashmir gi N. Vora, Uttar Pradesh ki Ram Naik, Gujarat ki O.P. Kohli, Kerala gi P. Sathasivam amasung Puducherry gi Lieutenant Governor Kiran Bedi na recommend tarkiba singsu shortlist ta yawbungam khidre. Union Cabinet Minister Singh Arun Jaitley, Maneka Gandhi, Prakash Javadekar, Ram Vilas Paswan, Suresh Prabhu amasung Thawar Chan Gehlot na recommend tarkiba singsu selection committee gi shortlist ta yawbungam khidre. Tribal Affairs Minister Joel Oram na mioi tara recommend tarkiba gi manungda amakhak shortlist ta yawbungam khi. Union Ministers of State Arjun Ram Maghwal, Ashwini Kumar, C.R. Chaudhary, Haribhai Parthibhai Chaudhary, Giriraj Singh, Mahesh Sharma, Mukhtar Abbas Naqvi amasung Ram Kripal Yadav na recommend tarkiba sing selection committee na lawkhidre. State Government Singh na recommend tarkiba sing gi manungda shortlist ta yawbangam khriba sing di Assam dagi 32 gi manungda ama, Chhattisgarh dagi 32 manungda ama, Uttar Pradesh dagi 3 gi manungda ama, Madhya Pradesh dagi 9 gi manungda ama, Kerala dagi 98 gi manungda ama, Maharashtra dagi 34 gi manungda ahum ni. Padma Award 34 kumsi sahi gi oina pinaba India gi president na ayaba pikhrabani. Padma Vibhushan ahum, Padma Bhushan mapan amasung Padma Shri Award humrain thoini. Lisingani sungna traipan gi Padma Award sing selection committee gi asigi members sing di Cabinet Secretary P.K. Sinha, Union Home Secretary Rajiv Gauba, Additional Principal Secretary to Prime Minister P.K. Mishra, Hanagi Union Minister Arif Muhammad Khan, Rajya Sabha Member Swapan Dasgupta, Cricketer Anil Kumble, State Bank of India ki Hanagi Chairperson Arundhati Bhattacharya, Saisakpa Sekhar Sen amasung Harivansni. Art, literature and education, sports, medicine, social work, science and engineering, public affairs, civil services, trade and industry gi lamda thoidok hendok pathabak tawsingbu sakhang boina Padma Award sing asi pibani. Award sing asi President Ramnath Kovind na Rashtrapati Bhavan da March 10 amasung April 2 da lathokani hairi. Longmi singi sentok saruk ani ohengani haiba Prime Minister Narendra Modi gi wasakpu hanagi Prime Minister Manmohan Singh na hunduna ngangkhre loinana economy da problem thon bagi damak government bu maral sikre. Small and medium industry da su BJP government na problem thokhale lisingani suma dramari da vote khomda Modi na wasak mayam sakhi adu amata su pangthokpadi leitri haike wafam singasi All India Congress Committee AICC gi marfu mariak suba plenary session da wangang Manmohan Singh na phongdokhibani mahangna demonetization amasung goods and services tax bu implement tawbagi mong bu hunduna ngangke numit humni sathrak laba session asi ngasi losinbagi session da Congress President Rahul Gandhi su wangangke Jawaharlal Nehru University ki School of Life Science SLS ki Professor Amana Mahiroi Nupi Singh with sexual harassment pire hairuna Delhi Commission for Women na yengsin binaba ZNU Students Union na commission gi members singa unakre Professor adugi mathakta FIR ama register tawkhrabasu police thabuk lokhat pitre hairi Senai bo ojadu ZNU gi administrative post anidagi di pham thadokre ZNUSU ki president Gita Kumari na haikibada FIR register tawkhrabasu action lokhat pidabdagi ZNU campus ta professor adu privilege lauduna leiri ZNU administration na mahakpu suspend tawsu leitri Delhi police na su action lauduna leiri hainasu police bu mahakna makata na maral siki hauzik aroibda moroipa amuna pijari Sajibu no pan basira wai kumhai thoram park sana pankuk na kre mitai
Maiteibu scheduled tribe list Salangadabani Haina, Hanig Minister Zatran Haikre. Lonana, Hanig Prime Minister Dr. Manmohan Singhana, Prime Minister Narendra Modi Bu Undurangangkre. Nasigidi, Paodam Sandok Java, Matang Silvijiri, Miam Omkana, Kurumjari.